Imes pada miyeng tabiri basingbo ahan waktada binitana tara noksa bagaloyana kurumjari. Hauzik pada masigi maroy pau pijari. Moregi di monam phai village ta state amadi central force sanglak pa yaroi haiduna yamlaba kuki jo phuruki nupi singna khongjang sangsingkre. Thaubal amasung Kakching district ki oiba leisabi singi mifam pangthokre. Loinana Nomagi oiba thangta demonstration kam exhibition pangthokre. Malengi khwaidagi yangna semilon chakholiba lebak singi manungda India oiri haina India ki President Draupadi Murmu na haikre. Mapungoiba Paulo Birasi Manipur ki border town More ki manung chanba di monamphai village da state amadi central force sanglak pa yaroi haiduna kuki jo phuruki yamlaba nupi singna ngasi khongjang chathakre nupi sing aduna mafam adu da state amadi central force ki person amata sanglak pa yaroi haiduna lambi thingjin bagaloyana mafam adu da lakpa Assam Rifles ki person sing adubo mafam adu dagi tankhaina ba honaki Nupi mayang irang adu laksinaba honabada Assam Rifles ki person sing amadi kuki jo phuruki yamlaba nupi sing adugi marakta chauna muknaba thoki Thogdok aduda asopan Thokibagi Paulaitri Panba yabadi Bisnupur district ki Ithai area dadi ngasigi Moreda kuki nupi singna sangsin kiba khongjang asigumba Central Force singna sanglakpada Thinglubagi Manipur Police na mayra paibi singi mathakta FIR lokhat khiba laikhrabani maramas na ngasigi thawang asida police ki maikai dagi Central Force singda athingba pikhiba miyoi singi asida action lokhatpa ngamgado ribra haibasi asobo wahangama oiri Nakalamaromda Moreda hauzi oriba law and order ki phibamasi BSF DG ama lakni yengsinkhre hariba BSF ki makok thongba officer adu ngasi Helicopter adu Moregi KLP da tara matung More town area da satuna mafam adu da leiriba security force singa unaduna wari chana kibani haidi Amaromda More area da evening bazaar da dukan phamliba dukandar sing amadi mafam asda leiriba miyoi amatana More da leiriba state force singda chana thakna polam supply toba yaroi karigumba supply toromlabadi ahak paserak phangani haina Vilas Volunteers Tenopal District Eastern Zone gi Information and Publicity Department thorakpa serol amana phongdorakli serolas na hairibadi More town asigi safety amadi security ga marilena hauzik maruina Maitai State Force da sinjak supply tobagi matang da mayok nariba challenge ekhoi loina khangle kuki jo community gi marakta santi leina ba amadi community asigi miyoi khuding maki safety gi damak hena stick oiba major lokhapa mathau tare maram asina hayeng dagi hogodoriba tha February gi tang 3 dagi horaga More da leiriba dukan sing Maitai State Force More dagi chalhandriba phawba thong hangdana ba dukandar singda Vilas Volunteer Tenopal District ki maikai dagi khangalakle Masigi makhatana kanagumbana hairiba wafamasi indana ising yauna tai posai supply toromlabadi akan baserak phangani hairi Hauze Manipur da oiriba phibam asida Thoubal amasung Kakching district ki leisabi singna lowgadaba thongdang amadi chatkadaba lambi haiba hiramda Thoubal amasung Kakching district ki leisabi singi oiba mifa amangasi Kakching sumang lekai da leiba model high school ground da pangthokre Thoubal amasung Kakching district apunba lop takdal amadi langsai thongna Kakching ani gi support makhada Thoubal amasung Kakching district apunba leisabi singna sinduna pangthokiba ngasi mifa maduda takdal gi advisor Samurai Lapam Tamphamani amadi Thoubal amasung Kakching district apunba leisabi singi ad hoc committee gi vice convener Sophia Khundong Bamna Thauram mapu singoina saruk yaki loidana thauram aduda Thoubal amasung Kakching district ki tongan ba nupi lup singilu singbi singna wangang loising oina saruk yaki ngasi ki khanani nabagi thoram aduda wangang loising na phongdok nakhibada me tang 3 dagi horaga Manipur da tholiba irang asida ibung yupa kaya gi punsi pikhamna hankre miyoi kayana mayum makai maina thadok pikre asigumba tangkak asida leisabi singna kari thodang lousige haibadu ekhoi amata oina apunbagi saktam sagatuna thodang lounaba ngasi gi miphamasi yamnamak maru oiba amani nupina ngamdaba amata leite ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯗ ꯊꯥꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯌꯦꯡꯁꯤꯟꯅꯕ ꯊꯥꯗꯣꯛꯅꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯂꯥꯟ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯩꯊꯦꯡ ꯄꯤꯔꯤ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯩꯊꯦꯡ ꯄꯤꯔꯤꯕ ꯑꯁꯤ ꯅꯨꯄꯤꯁꯤꯡꯗꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ
toina pau phaunaba mathau tai loinana Aikoina ima leibakpu kannaba singkhong singyada aikoibu ngakpi senbiriba singbu support tawbibagi mathau tai ima leibakidama aikoi masel ama toina changseminasi oirakliba phibam asida aikoi masel launaduna leibagi mahutta aikoigi su kari thodang loba yai haiba wakhalonda lakpagi mathau tare aikoina aikoigi lanthengnariba ibung upasingda angamba mateng sing pangminasi social media da video thagatpagi kanaba amadi mangjaba ani asigi arumayang onbada mangjabana saruk yamna heli maramasina aikoina social media da photo video thagatpagi thabak lepminasi lan chatpiriba ibung upasingna su strategy naina thabak paikhat haningi haiba wafam sing phongdoknaki ngasigi leisabi singi khananaba thoramadu Thobal amasung Kaksing haibadi khamai ke somda leiriba leisabi sing amatoina punsinba amadi thabak puna tominaba district ani sigi manungda leiriba tongan balaikai singi leisabi singna thodo watho ama lakpada emotion da issue sagataba amadi karigumba khongjang ama sangsinge khanbada district asta leiriba guardian CSO singa tanaduna sangsinba ngasi tholiba lanasi athuba matamda loisana ba state amadi central government ta taksinba loyana aikoi praja section kayadagi su mateng pangsinba khunda close door da leisabi singi meeting pangthokpa amasung earning skills henga hanaba honabada amadi economic develop tongnaba honabada leisabi singa thodang loba haiba warep sing lokhi Manipurda thamapan supna kuki militants ng satharakli balana sida langsai thona Kaksing nasu iraipa iramdamgidamak angamba mateng amasung thodang loduna lakli ngasi Manipurgi oirakli bephibam asida aikoigi chanura kayana lan pangnabagidama thona leina thorakpa si urubada langsai thonagi maikaidagi hainingai leitena nungaiba amasung thagatpa phongdokli langsai thonagi su nupigi masa women wing hangdoklagani haina langsai thonagi convener Ketri Rajibna phongdorakli ngasi Kaksingda pangthokpa paumi singo unaba amada Rajibna hai langsai thona Kaksingi oinasu nupi singi oiba masa kanglup ama semanaba warep lore register form Nasing basu loina sem saduna leire masagi sahi tara manga dagi ni phumanga phawda leiba Manipurgi nupi singna langsai thongnagi member oiba yagani chatharakliba lana singakpada langsai thongnana thama pansupna chatharakliba thabak thoram sing asida khulai paiba paidaba thidana aikoi puna thengnaminaduna makha taba thabak thoram sing thodang lominasi langsai thongnagi nongna semgodoriba nupi singi oiba masa kanglup asida Yaruklaba singi camsu pangthokuna personal development physical fitness amadi isane sabunga thokchanaba takpi tambinabasu thorang lokhotpa hore haina phongdorakli conference asida thamjaduna akoi mayamgi mafamda paujelasi senjari aduna hoji mak akoi langsai thongnagi form thaba hojare langsai thongnagi registration tongnabagi damakta akoi Aadhaar card darka oigani passport photo ama darka oigani aduga langsai thongnagi member ama oina akoigi achetpa akoigi warol kaya lei asigi warol si khangmin aduna akoi langsai thongnagi thokang sida puna saruk yamin si abasi yang mafamda thingchingde Haukiba mamang sahigi me tang kudipanda sugunu amadi serong maikaida kulai matik chana paiba kukila loba singna chatharakiba yung kai mai thaba amadi nomai kapsalakpagi thodokta micham miyam soktanaba volunteer kya mafam aduda changsinbada yaukibadagi matam kuina thiba phangdana leirakiba sugunu mandop lekai ward number 2 dagi ngangom nebi chahi kun saru polang oina ngasi phangba ngamkhre ngasi nebi gi saru polang phangba ngamkhiba adu ngarang khamen lokta thokiba thodokka mari leinei haina kuki singa social media da thadorakiba miyoi ama mangaksamda thangna lenbagi video ama thadorakiba adudagi khangba ngamkhibani video aduda mangaksamda thanga lenkiba miyoi adu imung manunggi amadi lekai gi miyoi singna nebini haiba khangba ngamkiba tanatana video aduda uriba mafam adu nazarat ki mafam amadani haiba khangbadagi ngasi video aduda ukiba mafam adu aida sugunu police ki team amadi khun ngakpa singa changsinduna thiba humbagi thabak chathabada chingnaningai oibada mafam sing Tauthokuna yenglubada asibagi saru polang ama thengnaki saru polang adu da yauramba piroldagi phangliba saru polang adu nebigi ni haiba khangbangam kibani hairi saru polang adu Manipur forensic science ki miyoi sing laktuna yengsilaw matung lokhatuna Jennings ki middle sangda purakre hairi
Manipur State Legal Services Authority ki miyeng makhada District Legal Services Authority Thobal ga punna khusam naraga Thobal amati Kaching District ki tongan pham singda hangliba relief camp singda Special Legal Aid and Service Camp singda volunteer oriba paralegal volunteer singi oiba capacity building program ama Langmaidong Gram Panchayat Community Hall da pangthokre ngasi pangthokiba capacity building program aduda Samom Ibjen Singha District and Sessions Judge Kam Chairman District Legal Services Authority Thobal Sorokhaibam Sadananda Singha Additional Member Secretary Masal Shah Ketrimayum Maheta Devi Judicial Magistrate First Class Thobal Rashri Yambem Deputy Member Secretary Masal Shah Khangembam Rojita Devi OSD Masal Shah na Thoramasta Sarugyaki Pangthokiba program asigi saramo oina CIS Momon Singha Advocate and Panel Lawyer na Structure of Legal Services Institution amadi Role and Duties of Paralegal Volunteers haiba hiramda resource person oina wangangki Thoramasig loisilakpada saruk yariba volunteers singaloina na Hauze relief camp singda thengnariba khudong chadaba kayagi matangda interaction amasu pangthokhi India ki Prime Minister ne election matamda wasakiba BJP ki lenga ama miyam na pibirabadi Congress ki lenga na sahi tara manga da tawba ngamkhidaba thabak sing tha tara manga da loisinge haina Manipur miyam da hairam wafam gi ona dainabada tha tara manga da maitei loisinge haiba oiramle democracy satpaleba ama oiraga irang asigi warochana ma karigi purak na ba honadribano Prime Minister na thama pan tumduna leithokiba si yaningde haina lamyan bai Irawat Memorial Integrated Trust Limit ki President Malem Thongamna Pongdokre Nasi Manipur Press Club ta pangthokiba pawgi mifama da wafamasi pongdoloduna Malem na hai lamdamasa thama pansupna tangdu leita da bepiba amada misimina thokpada natana yung kai kaya maina tumna thadok pikhraw mayum makai lejaba miyoi singna relief camp singda sangja phamlogduna wa na Kangliba amadi thoningdaba thawdawa thokaya asna mama oibi kayagi mitki pi kangdringai charak asida MP election gi damak sem sariba state amadi central government anigi thawa sadaba lengalona si miyam na yade haiba khanghanabagi matam oire India ki Prime Minister Narendra Modi na langjinga choba amadi Begasandra Open Air Theatre da pangthokpa miyangi mifamada BJP ki lenga ama miyam na pibiragadi Congress ki lenga na sahi tara manga da tawbang amakidaba thabak sing tha tara manga da loisinge haina miyamgi damak lepiramba adu tayonaba oina tha tara manga da maitei loisinge haiba oiramle maram aduna February tara manga phawgi manungda state lengakna India ki Prime Minister bu Manipur da laknaba se pau thagadabani karigumba ngamdaba taragana limit na Manipur ki miyamgi mahusinduna February tara tarukta kangleipang miyamgi mateng lauraga Imphal thadokduna Delhi da khongjang sangsinaba sem saba loire loinana singkhong singya da khungak liba khunja singda wakhal chonthaba yaba thongna hanba yaba wahai wata kaya social media platform da chandok piganu haina su phongdokhi adone laksani bo wafam gi aikoi lekai gi isiri naw thonga pharaba mayana ne khungang lejing loya da khungak da na iram tam ase ngak sena na ba kana honaring talak asida aikoi miyoi khara na makhoi mapungning sontha baya ba makoi na tawjari ba thabak to tung halak baya ba wahai wata kaya ama social media da thadorak bana maram thadorak ba asina maram oira kanda makoi gi thabak thoram singda aikoi ninghanna ba pokpa ya ba masa kaya ama thorak le masi aikoi yari ba makhai tawdana ba honabinasi Ngarang kadang banda kuki militant sing nalandarak pada laikhidraba sagol tongma mamang lekai dagi maisnam khaba chahi kulumdoi gi misi gi matang da miyang gi oiba khanani nabagi mifam mangasi sagol tongma da leiba recent higher secondary school gi lampak ta pangthokre mifam adu da maikai edong gi mera paibi loop sing club sing amadi Manipur da leiriba civil society organization CSO sing gi mihu sing loyana political activist Maheso Thongnaujam saruk yaki thawdo asiga mari lena mifam adu da saruk yaki balu sing bi sing na masa masa gi oiba wakhalon sing phongdona ki political activist Maheso Thongnaujam na hai Manipur da tholiba irang asigi warochana ma purakna ba hona badai khoi puna ma to oina puna changminna ba mathau tai kuki militant sing dagi su loktho o haiduna miyamna lauri adubo suda lairiba khulai paiba miyoi di khara khaktani suda laitaba khulai paiba miyamasna kari torakadage haibadu soi khoina munna khana pham thoi hojik tholiba lana si loisina ba hona bada India ga menamadi Manipur lenga na refugee sing da piriba khudong saba sing loina lokthotuna yelomi phurup sing da khudong chaba khudingmak piba mathau tai haina su phongdokhi right now, loyal constitution is bound
ꯁꯦꯠ ꯑꯣꯏꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯑꯣꯏꯅ ꯂꯩꯒꯗꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯄꯨꯟꯁꯤ तसेंना अखोई पुनसे पुनसे दुम हाय पुनसे नोंदब दुम ओइथोए तौबोइ बसे करिनो हायबसे थुमिनरगा अदुना तसेंना नुबि माइके अदुबु आई अथोबगी मखोंदे लेचरी हायबगी आई नहा मोइना तनि केसा हाना हनबनते नाउबा अदो मागी थुंगा दो मिपुम खुदिमक पिबो ओइसुनु Khanai Tinkiba Miyamna Joint Action Committee Against Brutal Murder of Maistang Khaba alias Ibomza Village Volunteer Force at Koktruk on 30 January 2024 Haiba JCM Semduna Warep Khara Lokre Warep Singadudi Kuki Militant Singdagi Su Kudakta Lokthokpa Periphery Area da State Security Force Matik Jana Thamba Manipur NRC Kudakta Satna Hanba Laikhidraba Maistang Khaba Ibomzagi Imungda ex Gracia Amadi Matik Chaba Government Job Ama Imungda Bibiba 22 AR Kudakta Lokthokpa Mara Laiba Mihat Pasing Pungni Puni Pangi Manungda Paraga Matik Chaba Chairak Biba Hairiba Warep Singasi Yauba Memorandum ama Manipur Chief Minister N. Birendra Pisinduna Hariba Mathakta Piriba Wapam Singasi Thabakto Onthoktre Phauba Laikhidrabagi Hakjang Logdabaga Loyana Paliba Wapam Sing Manipur Lengana Thabakto Onthokpa Ngamdrabadi Pungni Puni Pangi Matungda CSO Singa Pulaga Democratic Oiba Agitation Kaya Sangshinba Hainasu Amata Oina Yanaki Rongmai community ki mioi anida tathakiba thawang taraina logde akan mamongda condemn tawi haina Federation of Civil Society Organization Fox Manipur na thorakpa cherol amana phongdarakli cherol asina hai haukiba tang kuma pangi numidawaram pung mangarom tabada masak khangdeba mioi kharana Bisnupur district ki manung janba moirangang khalawaida Node district ki khopum satudai dagi Jaijilung Rongmai Apokpa, Borohau Rongmai Amadi None District Simaki, Bitiang Village Lapok Tagi, Jingwang Lung, Malangmai Apokpa, Pogwilung Malangmai Koba, Rongmai Community Gimi any book Puba Jaba Toro Matunda, Masada Yaram Pocha Amadi Salmon Kibaki Todosi, Yamna Nuai Tabatodo Amani Haina Poxna Lowi, Tongasi, Manipuda Kundaminari Bakanglo Purupsing Marakta, Nungsina Handanaba Amadi, Upon Bagi Sakam Tugainaba, Mui Karana Honorabra, Hibaging Naba Pawi, Mamang the Susapmanaba. Thogdok thokiba laikre loyana asigumba thong asi matungda mohana thoktana bai khoi khudimana section minaba tangai phade thong asina idea of Manipur kahelaknaba macha ama oheloidabani Manipur gi apun bagi saktam da singnarakuna chinko ki terrorist singna maitai community gi mathak chatharakli balana siga mari layana yeknaba singna khudong chaba lokhidana ba asat ok check tobada singnaba thengnarabasu mari lainaba kanglo phurup adugi luchingba sing aduda pau phaunaduna asumba asengba khangdoknaba hana hotnaba yamna mathau tai thokliba lana sida Yeknaba kanano aduga yelhobi masin manau oiba phurupna karambano kanano haibasi munna khangminaduna punna hingminaba punna jakhotminaba haiba maitaina sagachaba idea of Manipur gi wakhalonsi kaidanaba Aikoi Kudibaki Asoba Todang Zangi Lekai Lekai the Ladiba Club Mera Pai BMD Loop Singna Asigumba Nungai Taba Todosing Tok the Naba Lokopam Tokpa Todang Sing Lokot Pagaloyana Volunteer Singda Lana Sidai Kuna Togodaba Madi Toro Deba Todang Sing Kangan Biba Zangi Amadi Toliba Tododa Manki Hariba Polam Sing Marilena Basingna Atuba Matamda Mapu Singda Kusina Kigadabani Masong Todo Asi Haksina Lobagloyana Fox na Manipur Miyangi Mahutsilaga Apology Directly Manipur da ahan boina apunba Manipur huya lalong lupna sponsor toraga the comprehensive school oinam Bisnupur district na sinduna no magyoiba thangta demonstration kam exhibition thora amangasi comprehensive school oinam da pangthokre thora madu da okram mangle maite president apunba Manipur huya lalong lo Laitonjam Bijoy principal the comprehensive school oinam Dr. Ahibam Rishikesh ISOD thangta department Manipur University of Culture amadi Sanjam Awangba Surjit president Umanglai Laifamlen Yokhat lupna Athoba mitunglan sing oina saruk yaki Manipur huya lalong luki general secretary Sintakpa Sapam Inaubina nunggi oiba warol phongdoladuna Thainagi ipai pusingna awalanda pairamba British ki matamda ipai pusingna pairamba yeknabaga mayoknaba matamda kari khulai sinagani haibagi matangda inkhalaliba satra naharol singda masak takpagi thoramasi Manipura kanagumba sangstana matana tawkidri
Thang tagi masana si subject ama oina school singda haptuna class 9 10 danatana class 11 12 BA amadi PhD phawba Manipur University of Culture da subject ama oina hangduna leiriba mutkigadoraba art makhalasi haujikti anoba mayol amada puraklei school khudimakta masi hapsin bana Taxi kasi hona launcher lining lon khangba hengalak kani masi yaudagadi ekhoigi nat culture khangdaba haibadu oigani maramaduna thangta gi masana si mahiroi khudimakta tamba mathau tari haiki Manipur Huye Lalong Loki President Sintak Ahal Okram Mangle Maitai na haikibada mapangi mina yengbada maitai gi thangta si angakpa ma oiri aikhoi si songma phanba yamna haiba pokpadagi lu tong da yaujaraklaba thogalon thakshi khasi yamna khangba gun yauri British na maitai gi thangta yamna ki mathauna pharaba British ki lanmi kayabo lising machani pa maudra ma thogi khongjom landa ipai pusingi thaunana mayek sengna utpangam ki hainasu phongdokhi Comprehensive School Oinamgi Class 9 amadi 10 tamliba mahiroi cham yankhairom amadi apunba Manipur Huye Lalong Loki miyoi singna thangta gi demonstration utki aduga exhibition aduda thamliba thang makhal kayasu akhanga he singna mahiroi sing amadi yengba lakliba miyamda taktuna khanganki Ngasi nungthil pungani taba matamda Jiribangi Hillgard Community Hall da Jiri Development Organization JDO na sinduna Jiribangi National Highway 37 gi lam paktholakpada soklaba lam mapusing ebe mi pha ama National Highway 37 road expansion land owners core committee relok convener and sadan da maite mi pha mapu oiduna pangthokre ngasi gi mi phamda lokiba warep sing di ahan ba warep da National Highway 37 road expansion land compensation ga mari lena ba thabak thorong gi daite Land Owners in Jiri Development Organization JDO da kusinaba haina amata oina yanaki Ani Shiba Warepta National Highway 37 Land Compensation Siga Marilena Government Hapam Tokpa 12% Sampam Karigumba Happy Raktaba Tarabadi Land Owners in Pangpam Tokpa Sampam Sing Land Owners in Lodaba Haina Sumot Amatoina Warep Loki Amadi Tongan Tongamba Warep Karasu Loki Department of School Education and Literacy Government of Jharkhand Sinduna Thasi Tangkun Mari dagi Kunipan Phawba Jharkhand da pangthokiba Humputare Suba National School Games Federation of India gi Wushu masana gi oina under 1970 kg da gold medal lawrakraba Kumbi Municipal Council Ward number 4 dagi Nomaitem Ibom Chamadi Nomaitem Ongbi Soro anigi masanupa Nomaitem Thoithoiba Singabu ngasi Development Youth Club DYC KMC Ward number 4 na Sinduna Kumbi Leibung Makhong Community Hall da taramna opagi tharama pangthokre Taramadуда Kumbi Kendra MLA S Premchandra Kumbi Municipal Council Hanagi Chairperson W Priyoranjan Wangu Tera Gram Panchayat ki Pradhan P Baleshwar Ibeton B Memorial Wushu Academy Ithagi Kos Athokpam Shyamchan Development Youth Club ki President W Raghunath Mithunglen Singh Oya Charuk Yaki Thoranga Marilena MLA S Premchandra na Phongdokhibada Haurakliba Naharol Singh na Punsida Mai Paknaba Honabada Thaksi Khasi Khangba Amadi Mama Mapa na Haiba Inba Thongna Leiba ama Changi Ngasi Mahaki Kendra da afaba sanare kaya ama leptan tholakpa sina lamdam asida afaba kunai ama semba ngamlagani makhata na horakliba sanaroi amadi afaba miyoi kaya puthoknaba honabada mahakna su angamba mateng pangani haiki Ibetombi Memorial Wushu Academy Ithai founder ebatanatana koso iriba athokpam Shyamchana haikibada horakliba tamgi yumbir orakadoriba na harol singna matam arembada manghandana nisha saba kaya astagi Kanabagidama Tungi Asang Bamirol ama Semnabagidama Mahakna Suangam Batakta Honagani Haiki Panbayabadi gold medalist Nomaitem Thoithoibasi Ibeton B Memorial Wushu Academy Dagi Horakiba Sanaroini Hairi Aduna masih kana nalo hayra masai pada waktu amadi bapa mama hayri dinba batasi ini ada yang mangkala dinba irisasi salsi ayo lupi hayru lagi lupa hayru lagi ngasih bejegi pada waktu ba thawna laiba nihan ada bagi ni hayru sunade masih di kerja tayi hayru sunada
Federal Students Organization Kanglaipa Peso ki anirak suba mapo numit ka mari lena miyam da kathok laba e haiba timda Jennings Blood Bank ka kusamna duna nomagi oiba blood donation ke ama pangthokre blood donation ke maduga mari lena Federal Students Organization Kanglaipa Peso ki General Secretary namai rakpam Rikesh mangang na phondorakpada Manipurda hojik tholibe irang asida asopan nanglaba miyoi singna igi mathau tarakpada kharadang oirabasu mateng pangba ngamnaba ngasigi blood donation camp asi pangthokpani lanasna maram oiduna masa kanjana bamadi mayum makai ngaknaba honabada asopan yarakpasingda seloina mateng pangba ngamdrabasu isada seliba e marik asina awaba taraba miyangi mateng pangba ngamjage loinana ngasi pangtholiba blood donation camp asida punna donor humdrana Jennings ki blood bank da idan tawri loinana February 19 da pangthokadoriba peso ki mapo numi asna lakpada lamdamasta leiriba mahairoi singdasu yaifa paujel piki amang sehidagi hauduna chatharagliba iraipa iramda masida toganingdaba hoi purubani gi marakta kuthoknaba lana sidaida hoi iraisa kaya amana iraipa iramda masibu kandaba yade haibagi wakhalonda hawai khubakta haptuna lanthengnariba singna asokapan yauraktuna igi awat pa leirakpa matamda khara khajikta oirabsu mateng oinanaba haiduna ikoi ngasi nioi humudra mukna makoi gi maman yamlaba e pinabiduna blood donation ke masi pangthok sabani Manak nakpa health center da matik chaba doctor leite haiduna thawai birakhidraba mama oigadoribi ama Jennings namai pa operation tawduna macha nupa ama phangkhre hairiba patient asi wangu chuthek lekai dagi warepam ongbi oinam jimina sahi kunithoi mapureba warepam hemba sahi kulumdoi kowi makoi hojik manipur gi oiriba phiba masna maram oiduna masagi mayumda leiba yadabadagi wangu chuthek lekai primary health center manakta leiba maira sangamada leibani thawdodagi matangda patient asi gi mama oiribi warepam romana phondorakpada mahaki mamau nupi oiribe Jemina si tha suzilakuna masa ngamlaktabadagi wangu chuthek lekai primary health center da haukiba tha si tang kuntarukta naba si yengbinaba haizaki adumakpo health center du da matik chaba doctor leite haiduna naba du yengbirakide hairiba wafam asi media ki thongda phongdoktuna miyam khangnarakpadagi Jennings ke maikai dagi mafam asda ambulance phawba thabirakduna haukiba nomaijing numiki ahing nungyai pung 12 tarakpa matamda Jennings ta yoraktuna mama oiribi amadi masu anibu tekta kaidana lehanbire awaba taraba singidama Jennings na tawriba sibu mahaki maikai dagi thagapa phongdorakhi Arna koi Jennings ki sar koi director sina ubibadagi koi awaba se khangbibadagi sana mathang line lawbiraga noi asoibe yade mama masa soibe yade sibe yade haina sana ma gi araiba thangna lingjen hona biraga akoi bunga si sigi mafam je yauna ubiraga sana koi imauga isuga se thawai kanbiraki adugidamaka sa se akoina konsi simagi su kaabjaroi Amaromda hairiba patient asibu Jennings ki director masala tuna yengsingkhibag loyena mama oibigi sangba polam sing khusina khre yengsinba satpaduga marina Jennings ki director Professor L Debe na phondorakpada lamdam asigi awana taduna layengba ngamdana leuraba kaya Jennings ki maikai dagi pangba yaba mateng pangkhiba kaya leire masida natana makhatana su awana taduna layengba ngamdana leiriba singidama matam chupada miyangi mateng pangnaba leiri miyangi damak thabak thorang kaya Taurakpa sida asoiba khara makhaidi adumak leitaba nate adumak po miyamna penthok piduna hospital asida lana khanba tawbidanaba wafam phongdoladuna awaba taraba patient asigidama maikai kayadagi mateng tawbirakpa singbusu thagatpa phongdokhi ga 3.1 kg lumba nupa masama ange adu masidi koi masigi matungda koi namagi post of care si loreraga koi somda postnatal water poreraga everything magi darkar khudimokto koi gi ocean gaini gi lejariba staff sing ai site gi lagi medical superintendent koi myam sidagi magi tawya abdo koi tawjari ajipho Lamdama sigi lomi singna putholiba pothok sing brand naihenba tangai fade haina horticulture department ki momagi project director ke debatatana kairau kendragi tamaram village da yelhomi organic producer company hangdokpaki tharamda phongdokre tharamadu da BRTC ki manager Dr Rajiv Kangambam tamaram village ki headman sangrukhui jajona singba saruyaki
ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯄ꯭ꯔꯣꯁꯦꯁ ꯌꯨꯅꯤꯠ ꯑꯃꯒ ꯀꯂꯦꯛꯁꯟ ꯁꯦꯟꯇꯔ ꯑꯃꯒ ꯁꯪꯒꯥꯈꯤ ꯗꯦꯕꯗꯠꯇꯅ ꯃꯈꯥ ꯇꯥꯈꯤꯕꯗ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ ꯇꯣꯉꯥꯟꯕ ꯕ꯭ꯔꯥꯟ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯀꯟꯖꯨꯃꯔꯁꯤꯡ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯅ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯀꯅꯤ ꯐꯨꯗ ꯄ꯭ꯔꯣꯁꯦꯁꯤꯡ ꯌꯨꯅꯤꯠ ꯍꯥꯡꯕꯗ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯜꯂꯒ ꯐꯪꯍꯜꯂꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯦꯡ ꯐꯪꯕꯗ ꯐꯣꯔꯝ ꯃꯦꯟꯁꯤꯟꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯆꯪꯍꯟꯗꯦ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤ ꯊꯥꯔꯕꯗꯤ ꯀꯥꯟꯅꯕ ꯐꯪꯒꯗꯒꯦ ꯈꯟꯕ ꯌꯥꯏ ꯃꯅꯤꯄꯨꯔꯗ ꯌꯦꯟ ꯌꯥꯝꯅ ꯂꯣꯏꯔꯒ ꯆꯨꯖꯥꯛ ꯌꯥꯝꯅ ꯄꯨꯊꯣꯛꯄ ꯑꯟꯙ꯭ꯔ ꯄ꯭ꯔꯗꯦꯁꯅ ꯍꯔꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯋꯥꯍꯩ ꯀꯌꯥ ꯃꯁꯤꯗ ꯊꯝꯕꯤꯔꯝꯕ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯁꯤꯒꯤ ꯃꯩꯇꯩꯔꯣꯟꯗꯤ ꯌꯥꯎꯅ ꯁꯨꯅ ꯉꯥꯡꯕꯗꯤ ꯉꯝꯗꯦ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯁꯤ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯍꯥꯏꯅꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯆꯦꯁꯄꯨ ꯌꯣꯜꯂꯁꯨ ꯉꯥꯔꯤꯌꯥꯟ ꯀꯤꯍꯣꯝ ꯍꯥꯏꯅ ꯌꯣꯟꯕꯤꯒꯦꯔꯥ ꯊꯥꯌꯣꯡ ꯀꯤꯍꯣꯝ ꯍꯥꯏꯅ ꯌꯣꯟꯕꯤꯒꯦꯔꯥ ꯇꯧꯕꯤ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯥꯒꯤ ꯁꯛ ꯃꯌꯥꯝꯅ ꯃꯁꯛ ꯈꯪꯕ ꯍꯦꯟꯅ ꯃꯥꯔꯀꯦꯇꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯇꯨꯡ ꯀꯣꯏꯅ ꯍꯌꯦꯡꯋꯥꯏꯐꯥꯎꯒꯤ ꯈꯜꯂꯀꯥꯟꯗ ꯃꯗꯨ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯃꯌꯥꯝꯗ ꯑꯩ ꯇꯧꯖꯒꯦ पार्लियामेंट की जॉइंट सिटिंग वा ngangbada President Draupadi Murmu na haikibada malengi khwaidagi yangna semilon chakholiba lebak singi manungda India su ama oiri hokiba sahi lising ani kulumdoi leba asigi oinadi semilon da chakhotpa oiki malengi oinadi crisis thokiba sahi oikibani consecutive quarters ani da India gi semilon da sada tare hengatki President Murmu na makhata na haikibada haukraba singbu maithiba piba ngamba maram khaltana lebak amagi chakhotpa yangna changsinba ngami haukiba sahi tara asida Modi government na ahongba kaya purakibagidama thagaladuna chahi cha kaya dagi apamba oina lakliba Ram temple saba ngamle lebak asigi ngamkhaida modern infrastructure thamba ngamle terrorism pak chawthoraglabasu aikhoigi forcing na kana baloduna pakhom piri terrorism gi mayokta mangjil thana wangang baleba ama India su oiri नाट की पुवारीदा माइलस्टोन क्या लेरे जनवरी कुनी थोइदा रामलला की मंदिर संगादुना सही सा क्या दगी ngairaqpa manglanbu tasengbodo onthokpa ngamkhre haiki President Murmu na makhata na haikibada India si akanba yumbi mari youth power women power farmers and poor lengdana leptuna legani President awangang lingaida treasury bench dagi dex thinduna harau tayamba phongdona ke hairi February kumapangi matungdagi di customer account ki wallet FASTag tagi Paytm payment sing loraroi haina Reserve Bank of India na hairi customer account sing prepaid instrument wallet FASTag NCMC card na sing badagi so deposit sing credit transaction na traga tops up ki thabak sing makhata na yararoi February kumapandagi saving bank account current account prepaid instrument FASTag National Common Mobility Card tagi sell lokthokpada athingba leiraroi hairi anoba customer sing control toba toknaba lising ani kuni thoigi March da Reserve Bank of India na Paytm payment bank sing da khangan kiba laikrabani Hauseroi bada maroya pamuka na pijari Moregi di Monong 5 village test amadi central force sanglakpa yaroi haiduna yamlaba kuki jo phuruki nupi singna khongjang jangsinkre Thoubal amasung Kakching district ki oiba leisabi singi mifam pangthokre Nongmagi oiba thangta demonstration kam exhibition pangthokre Loyana malengi khwaidagi yangna semilon chakholiba lebak singi manungda India oiri haina India gi President Draupadi Murmu na haikre Ngasigi di paudam pijaba matang asaloisinjare miyang tabiri basing wa mukana kurumjare